ngasi video sidi khoi chiche gi phi ne wangkhai na te masalai phi do ne ado ahanba like ji thongba phi like ji thong do adui do gi video ne ngasi gi se samaina ki chali se phi do sarak pa yang be mong da lang sing do cross chat na ba gi mong da oirak na ba gi da mak samai ki salin Smile ki birani kiraga thamaga kai da kari lang tatpa khotpa sadri kanda hagotana ba lang tatpa ki kaloina sem horani khoi manas da semi mamani semi ja khoi de kem ta hai tri sem ba khotpa gi de saba khatang ni hai se dugo si se nungdang da nambani video se khoi suna kotpa lang kai kaloi semtok semjin hapchin tori kanda mam bana han gre adu mam na sum video se namjara ga sum thagala bane to si video se mamang da su thagat chara bane ado mamang da thag hiu do copyright chai adu copyright cha bagi amu semto ga adu mai tor ga thagat chara bane sis yam thaganing ba hai tar machu lang machu yam phasa ba adagi yam thaganing bagi ni lang thatlaga extra lang thatlaga lang smaina sammani samga loi thik thak ta thamani aduga khoina nungai na sabiba siwa wamachet smai hapchalis na khoigi langdo plus kitab ta id cross chatlaga chesan na bagi phi ama oirak na bagi damakta smaina wamachet se thammine kwa mache sidagi akoina gagak panbado adudai lauraga phi sang sarakti khara saba hore khara oirakpa hore bi sumaina tawdana minute khara sida lotion jagre changbadi nimituma chang nimit sima changjagra bane ado minute khara sida shortcut ta dum namjare do phi je yam phasai suna machu jiga phi machu jiga lang machu jiga yam chanar yam phasare like yam oire yam phasaba do oijare adigi thagat ningmandana kaktalaga ko semaga thagat jarakpane copyright chai do karigino maramdi khangdre karigino hadak saadure khangdre do dum thagat jare yengage Recently is my therapy only